ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯐꯥꯎꯕ ꯇꯥꯔꯝꯗ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯣꯛꯂꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯂꯤꯡꯖꯦꯜꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯛꯂꯤ꯫ ꯆꯥꯛꯂꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯥꯗꯣ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯛꯏ꯫ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯥꯏꯈꯤꯕ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯑꯃꯕꯨ ꯃꯤꯔꯥꯏꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯔꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯈꯥꯡꯕ ꯉꯝꯗꯅ ꯃꯩꯔꯤꯅ ꯆꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯆꯥꯛꯂꯦ, ꯏꯁꯥ ꯄꯨꯝꯕ ꯃꯩꯔꯤꯅ꯫ ꯁꯣꯝꯗꯅ ꯃꯆꯥꯅ ꯊꯕꯛ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯕꯗ ꯁꯅꯥꯔꯩ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯊꯤꯔꯒ ꯊꯅꯝꯂꯕꯅꯤ, ꯈꯔ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯂꯨꯍꯦꯟꯕ ꯈꯨꯗꯥꯡꯗ ꯒꯥꯔꯤꯗꯨ ꯁꯤꯖꯤꯟꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ, ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯆꯥꯔꯒꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ, ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯈꯣꯂꯥꯛꯑꯣ꯫ ꯂꯨꯍꯦꯟꯕ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯃꯃꯥꯗ ꯃꯅꯝ ꯅꯝꯕꯤꯔꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯇꯞꯅ ꯊꯥꯡꯖꯤꯜꯂꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯇꯞꯅ ꯅꯥꯟꯊꯕꯤꯏ꯫ ꯏꯕꯨꯡꯉꯣ, ꯅꯁꯥꯗꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ, ꯈꯤꯇꯪꯗꯤ ꯆꯥꯈꯣꯗ꯫ ꯂꯨꯍꯦꯟꯕ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯄꯨꯡꯗꯨ ꯐꯅ ꯊꯦꯡꯂꯝꯂꯦ꯫ ꯇꯥꯒꯗꯕ ꯔꯨꯝꯗꯨꯗ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯄꯦꯄꯔ ꯄꯥꯏꯗꯨꯅ ꯗꯣꯛꯇꯔ, ꯄꯦꯁꯦꯟ ꯀꯧꯁꯤꯜꯂꯛꯄ ꯌꯥꯔꯒꯗ꯭ꯔꯥ? ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯂꯨꯍꯦꯟꯕ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯞꯂꯝꯃꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯥꯅ ꯇꯣꯏꯅ ꯌꯦꯡꯖꯕ ꯅꯨꯄꯤ ꯑꯗꯣ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯇꯤꯡ ꯇꯤꯡꯂꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯅꯤ, ꯂꯥꯛꯄꯗ ꯈꯔ ꯂꯦꯠ ꯑꯣꯏꯈꯤꯕꯒꯤ ꯃꯌꯥꯝꯁꯨ ꯋꯥꯔꯝꯂꯅꯤ, ꯀꯧꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯅꯣꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯄ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯋꯥꯔꯕ ꯁꯛꯂꯣꯟ ꯑꯃꯅ ꯀꯨꯞꯁꯤꯜꯂꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯦꯔꯤ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯥꯗꯣ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯔꯕ ꯁꯛꯇꯝꯁꯦ ꯌꯦꯡꯂꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯣꯏ, ꯄꯨꯟꯁꯤꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤꯈꯛ ꯍꯥꯏꯒꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯂꯥꯛꯄ ꯅꯠꯇꯦ꯫ ꯏꯆꯝ ꯆꯝꯕ ꯀꯂꯔ ꯄꯥꯟꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇꯤ ꯁꯔꯠ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃꯒꯅꯤ꯫ ꯇꯣꯡꯂꯤꯕꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯁ꯭ꯂꯤꯄꯔꯁꯅꯤ꯫ ꯑꯗꯨꯅ ꯍꯣꯇꯦꯜꯗꯨꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯛꯂꯤꯕꯁꯤꯡꯗꯣ ꯃꯥ ꯍꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯀꯦꯕꯤꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯕ ꯔꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯇ ꯐꯥꯏꯜ ꯈꯔ ꯀꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯅ ꯗ꯭ꯔꯦꯁꯇꯨꯒ? ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯥꯊꯩꯔꯒ ꯃꯥ ꯂꯥꯛꯈ꯭ꯔꯕꯣ? ꯀꯅꯥꯅꯣ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯗꯤ? ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯃꯥ ꯀꯧꯕ ꯃꯤ ꯂꯩꯇꯦ꯫ ꯂꯟꯆꯦꯟꯕꯗꯣ ꯄꯨꯟꯁꯤꯕꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯃꯃꯤꯠ ꯑꯅꯤ ꯏꯁꯨꯛ ꯁꯨꯛꯅ ꯃꯦꯝ ꯂꯥꯛꯈ꯭ꯔꯕꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯇ꯭ꯔꯗ ꯂꯥꯛꯑꯔꯣꯏ, ꯉꯁꯤꯗꯤ ꯃꯦꯝꯗꯣ ꯊꯕꯛ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯊꯕꯛ? ꯈꯪꯗꯦꯗ ꯑꯗꯨꯗꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯅꯪꯅ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏꯗꯨꯅ ꯀꯩꯒꯤ? ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ ꯂꯟꯆꯦꯟꯕꯗꯣ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈ꯭ರೆ꯫ ꯄꯨꯟꯁꯤꯕ ꯆꯠꯈꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯁꯤꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏꯁꯤꯅ? ꯑꯍꯤꯡ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯒꯤ ꯃꯅꯤꯟ ꯑꯣꯏꯅ ꯑꯌꯨꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯗ꯭ꯔꯕꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯨꯔꯤ꯫ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯦꯔꯦꯁꯇ ꯂꯩꯔꯤꯕ ꯂꯩꯁꯤꯡꯗꯨꯗ ꯄꯛꯂꯤꯕ ꯐꯠꯇꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯏ꯫
Nong khara chubasida noisu nungairane. Churiba nongduda masa cholabaso nupadu hoi mahaida leisingdo karaida kari soidi haina yingli. Mana adumna yinglinge machaldo hakamwa wachanduna terestugi thongzanda lepi. Thoibina Dada imana nongtri yam thona kumu oi. Surlayda yinglamba mamit anido thongzanda lepliba thoibida yinglaktuna Yahu sa karangal lo haise nang yaroy ne. Nong tabasida hawat patan may ni. Sur mamit anido na machal da haipet tayo ni yinglamlaga laising da mo ansili. Kumamo, laage ay. Thoibi mabungi wado da mamay layto na kumtakre. Sur su fazana sa laba kabok layto da haipet no fet tayo na yinglamlaga makada kumtarak to na magi kada changlay. Isoso liba mapido home boy na irulurage kanna washroom changi hek tongbaga famungmon na kandalay ba phone na ring king lay. Sir, makut na pay riba towel do kaksam da patyan sin kraga. La iba call do kanagi no yingi. Phone screen nga liba ming do obada may thong do no mi phone do ok to na. Kay no yam thasa da ba mi ma call do ray na. Sum hai bani ba nang na call pag do ba do da. Horen chat bayarabo asing bagi yam nungai jare dudi thamagi ko isa se nong lo in cholo bagi ne fi kang bohong da bayaroi dore phone du kaklaga phamung da langsin gi hek tomaga phone gi screen da message lay riba sing aduda ngarang save tawba number amagi message layrambada fat changduna yengi Good morning message adugi maningda nabla iba love emoji do obada nupado Nokning da may thong da minok amatam lai. Masu morning haina message ta pathan kraga status thambagi na pidugi DP da green round question baduda kari thamlino khanna fatchang do na yengi. Leram libe status to obada nupada mamik khanglaw law thoktuna magi profile photo do kari thamgi haina mu yengi. Mani nupi du na thamliba photo da magi profile photo ni nupada phone do fatlaw toksilamaga phamung da langsilaga mamai do leiduna Warsom da lai makho thok na swai imai pema aki ba nupi singsu leitaba nate akoi sanagi laibak sideba Mani makuna luna chana thamlabanina yumduda mana akiba leikidre tawning ba thabak kaya tawrabusu makoi bungona imau sanana tawba thabakpu soi haibra haina tattana haibadagi Yumdugi layuba mising na so, magi mathagda wahangag lupangamdre. Fana makumanim na yari haina, lingzil na so, makumanim git hasabade manghande. Ayok kithabak pumbaloy rabatong, magi kada karaktuna hobe, kabot layuba dugi manak changsilaga. Kari dress set sige haina, yaliba dressing da patpat haidok to na yingi. Sum yinglakpada matay wairap na layuba, hanger da yaliba dress to da mitpam thamlai. Hanger do long talk to na dress do masada tham laga yingi. Yare, siwina set lage. White machugi over t-shirt, lavender machugi formal pant, black machugi sneakers, kudang do na piktak na gari, dressing table mamang da lip to na chamtak na keri. Isang sang da ba masam do mamangi saro kara laukat to na wanglap na pulli. Maning dilem hoba masam kara do choy na thaday. Loisin bapungloy raba tongda masado haipet handok laga yingi. Ay se sumba dress ka setladi hauzikan gi phazabi maya marakta channi. Wado haina phamung da thamliba piktak pe handbag to paikhat laga. Makhada kong tharakle mamau gi selakliba dress ando ubada leimanok fet tongna. Loirabro nangbo lingzel leimay manak changsil laga. Loiri ima ay chatlokige horen ganda halake. Ganda halaktrasu ye imong na ne koining mamapam da koiruso. Dipak magi ka nangit horak laga mamau da haifet yingi. Makut na pairak pa changa chapi not karando mamau da pi. Sese sina ne imong gi kari non chana ba. Yani baba ay gisu yauri. Nangi yaw batu na nangi ne dum thamzilo laksilo. Ahalani na haiman baday paisa do lauraga Anindugi makong sok na kurum lam lumatung. Mamay lay do na chatkre.
ꯆꯠꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤꯗꯣ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ. ꯅꯆꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤꯅꯦ, ꯏꯃꯧꯅ ꯇꯔꯛ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯁꯦ ꯃꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯕꯗꯤ ꯃꯤꯠꯁꯦ ꯄꯨꯛꯊꯟ ꯊꯟꯒꯗꯧꯕ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗ ꯗꯤꯄꯛ ꯈꯨꯝꯂꯛꯏ. ꯃꯇꯝ ꯂꯥꯛꯈꯤꯅꯤꯅꯦ ꯃꯃꯥ, ꯉꯥꯏꯕ ꯀꯜꯂꯨ. ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯃꯧꯅ ꯐꯥꯖꯤꯟꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯂꯩꯃ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ. ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯝꯃꯒ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯀꯤꯆꯟꯂꯣꯝ ꯆꯪꯈ꯭ꯔꯦ. ꯌꯨꯝꯗꯨꯗꯒꯤ ꯍꯔꯥꯎ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤꯗ ꯒꯦꯠ ꯋꯥꯡꯃꯗ ꯈꯥꯝꯂꯤꯕ ꯕꯨꯂꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯂꯛꯅꯔꯛꯏ. ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏꯗ. ꯂꯤꯡꯖꯦꯜ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯀꯥ ꯍꯦꯟꯅ ꯅꯣꯛꯂꯒ, ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏꯌꯦ. ꯉꯁꯤ ꯑꯩꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯁꯤꯅ ꯅꯪꯒ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯀꯣꯏꯕ ꯆꯠꯇꯣꯔꯦꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯅꯤ. ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯂꯒ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯛꯅ ꯃꯤꯅꯣꯛꯇꯨ ꯅꯣꯛꯅꯕ ꯎꯅꯁꯦ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ? ꯂꯤꯡꯖꯦꯜ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, ꯌꯥꯔꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯋꯥ ꯉꯥꯡꯕꯗ ꯑꯅꯤ ꯈꯨꯝꯍꯧꯗ ꯌꯥꯗꯦ ꯍꯥꯏꯗꯣ ꯇꯧꯔꯛꯑꯣ. ꯆꯠꯁꯦ, ꯀꯨꯏꯕ ꯌꯥꯔꯣꯏ. ꯒꯥꯔꯤ ꯃꯊꯛꯇ ꯃꯈꯣꯡ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯃꯈꯥꯗ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯆꯨꯝꯅ ꯐꯝꯂꯕ ꯇꯨꯡ ꯅꯨꯄꯤꯗꯣ ꯀꯥꯔꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯦ. ꯂꯤꯡꯖꯦꯜꯁꯨ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯁꯨꯝꯗ ꯐꯠ ꯄꯥꯏꯔꯛꯏ. ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯗꯨꯗ ꯀꯥꯔ ꯑꯃꯒꯤ ꯅꯥꯀꯟꯗ ꯈꯥꯝꯂꯛꯏ. ꯅꯣꯡ ꯍꯥꯡꯈꯤꯕꯒꯤ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯗꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ, ꯑꯩꯈꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯈꯤꯗꯕꯗꯣ ꯀꯨꯏꯔꯦꯅꯦꯀꯣ. ꯉꯥꯡꯉꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯅꯥꯀꯟꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ. ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯣ ꯇꯥꯔꯛꯏ. ꯑꯩꯅ ꯅꯍꯥꯟꯅ ꯆꯠꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯅꯪꯒꯤ ꯗꯦꯕꯗꯥꯁ ꯃꯥꯟꯕꯅ ꯄꯨꯔꯣꯏꯕ ꯀꯤꯔꯤꯉꯩꯗ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯥꯀꯟꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯣ ꯈꯨꯗꯨꯝ ꯆꯤꯠꯅ ꯇꯥꯁꯤꯜꯂꯤ. ꯂꯤꯡꯖꯦꯜꯗꯣ ꯅꯣꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯅꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯎꯔꯕꯗ ꯂꯟꯆꯦꯟꯕꯗꯨ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯀꯌꯥ ꯇꯣꯡꯉꯝꯂꯤ ꯅꯨꯄꯤꯅꯣ? ꯃꯄꯨꯔꯣꯏꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯁꯤꯗ ꯃꯥꯅ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉ ꯀꯣꯏꯕꯒ ꯆꯠꯄꯅꯦꯕ. ꯈꯪꯅꯤ ꯉꯁꯤ ꯇꯥꯟꯅꯔꯒꯗꯤ ꯌꯦꯡꯂꯒꯦ. ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯁꯤꯒꯅꯦꯜ ꯄꯤꯔꯛꯄꯗ ꯅꯥꯀꯟꯗ ꯈꯥꯝꯂꯝꯕ ꯒꯥꯔꯤꯗꯣ ꯊꯧꯔ ꯆꯠꯈ꯭ರೆ. ꯂꯟꯆꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯁꯨꯝ ಇನರಕ್ಲಬದ ಗಾರ್ಡನ್ ಅಮಗಿ ಮಮಾಂಗ್ದ ಗಾರಿ ಖಾಮ್ಕಿಬದುಂದ ಮಾಸು ಮತಾಯಿ ಒಯ್ರಪ್ನ ಲೈಸಿಲಕ್ತುನ ಗಾರಿ ಖಾಮ್ಲಗ ಕುಂಥರಕ್ಲೆ ನುಪಾದುದ ಮುನ್ನ ಯೇಂಗಿ ಮಖುನ ಹೆಲ್ಮೆಟ್ತೋ ಹೆಕ್ ಲೌಥೋಕ್ಕಿಬಗ ಮಮಿತ್ ಹೈಪೆಟ್ ಸುಕ್ನ ಅಸಿ ನಂಗ್ ಹಾತು ಕುಂಥದನ ಅನಿದುಗಿ ಮನಾಲ್ತ ಸಂಗ್ಸಿಲಕ್ಪಗ ಲಿಂಗ್ಜೆಲ್ನ ನುಪಾದುಗಿ ಖುದಾಂಗ್ದೋ ಹೈಪೆಟ್ ಕೋಲಗ ಚಂಕಿಬದು ಊರಿ ಮದುದ ಕಲಕ್ಪ ಮದಿ ಸೌನಿಮಗಿ ಮಯಾಯಿನ ಮಾಸು ಅನಿದುಗಿ ಮತುಂಗ್ ಇನರೈ ಊದೆ ಅನಿದುದಿ ಮನಿಂಗ್ದ ಕನಾ ಲೈ ಕನಾ ಚಟ್ಲಿ ಹನ್ನ ಫೌ ಯೆಂಗ್ಸಿಲುದೆ ವರಿ ಸಾನ ಸಾನ ನೋಕ್ ನೋಕ್ತುನ ಚಟ್ಲಿ ಅದು ಸರ್ ನಂಗಾದ ಅಮುಕ್ ಚಂಗ್ಲರೋಯ್ಡ್ರೋ ಚಂಗರೋಯ್ದ ಸಿದ ಸುಮ್ ಲೈರಗೆ ಇಮಾಸು ಹನ್ನೋಯ್ಸಿಲಅವನಿನ ಐಸು ನಂಗ್ನಿ ಹೇಗ್ ಆದ ಚಂಕಿಬಗನೆ ಐನೋಯ್ದ ಅಮುಕ್ ಫೌ ಚಟ್ರೆದ ಇಸಾದೋ ನಂಗ್ನ ಚಂಕಿಬಗ ಸುಕ್ಲಾಕ್ ಲಾಕಿದ್ರೆನನೆ ವರಿ ಸಾನಬ ಖುದಿಂಗ್ ಹೈರಕ್ತೋಯ್ನಿ ಅದೋ ಮಮಾದೋ ಅಹನ್ ಒಯ್ರಕ್ಲಬನಿನ ಲುಹೋಂಗ್ನಬ ತೌರಸಿದನ ಸುರ್ ಲಿಂಗ್ಜೆಲ್ಗಿ ವಾದ ನೋಗ್ಲಗ ನುಪಿಬು ಲೈತ್ರಿದ ಐನ ಮಪೀರದುದಿ ಅದೋಯ್ನ ಲೌರೋ ಕೈನೋ ವಾದು ಹೈರಗ ಕೊಲಂಬದ ಫತ್ ಹಾದೋಕ್ಲಗ ಖರ ಹಂದೋಕ್ಲಗ ಲೇಪಿ ಮಾನ ಮಮಾಯ್ ಹೈಪೆ ಲೈಥೋರಕ್ಪದ ngsaidagi laptakna makhoi matung inarakpa nupada layamagi marumda phat laisinkhibada lingzelna uhore sur lingzelgi makokta haipet inlaga jut chaba wam the ngangde nangna ngangthorakpasima lingzel huran lay marumdagi yenglakliba lanchen mit yengda khangsinadana nupadoda amuk yengli karigumba wakhalama laktuna handoklama masada amuk phat laisilaklaga surgi khudangda amuk phat konsili haifet nga thaduna nokmi si yengli horan ba mugumna yenglamba lanjenbada lingzelgi matawde khangkhangna kaino hana de kon batang oramane hojikna nupa sigi lingsumda nga thakre as kaino ba ma tawrise
ꯂꯟꯆꯦꯟ ꯃꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯡꯉꯤ ꯍꯥꯏꯕꯗꯤ ꯂꯦꯡꯂꯤꯕ ꯆꯤꯟꯗꯨꯗ ꯈꯪꯕ ꯉꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗ ꯁꯥꯔ ꯌꯦꯡꯉꯛꯂꯒ ꯃꯊꯧꯏꯗ ꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯑꯦꯗꯅ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯒꯅ ꯃꯤꯠꯇ ꯑꯥꯏ ꯗ꯭ꯔꯣꯞ ꯍꯥꯞꯄꯤꯅꯤ ꯃꯈꯥ ꯇꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕ꯫ ꯁꯨꯔ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯆꯥꯛ ꯆꯥꯔꯛꯇꯦ ꯃꯣꯏ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯗꯒꯤ ꯀꯩꯅꯣꯝꯃ ꯈꯔ ꯆꯥꯈ꯭ꯔꯁꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯃꯈꯣꯏꯅꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯃꯅꯨꯡ ꯆꯪꯈꯤꯕꯒ ꯂꯟꯆꯦꯟꯕ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯥꯛꯁ ꯑꯃ ꯎꯞꯁꯜꯂꯒ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯗ ꯆꯪꯉꯛꯏ꯫ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯃꯃꯥꯏꯗ ꯐꯠ ꯐꯠ ꯂꯩꯔꯒ ꯈꯥꯡꯉꯤ꯫ ꯁꯨꯔꯅ ꯃꯈꯨꯠꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯂꯒ ꯇꯦꯕꯜꯗ ꯊꯝꯃꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯣ ꯆꯥꯔꯨꯁꯦ꯫ ꯂꯤꯡꯖꯦꯜ ꯆꯥꯅꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯄꯛꯂꯤꯕ ꯐꯣꯛꯇꯣ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯤꯁꯨ ꯄꯦꯄꯔꯗꯨ ꯂꯧꯗꯨꯅ ꯇꯩꯊꯣꯛꯂꯕ ꯇꯨꯡ ꯃꯣꯃꯣ ꯃꯐꯠ ꯊꯤꯟꯂꯒ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯀꯥꯝꯃꯒ ꯁꯨꯔꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯜꯂꯛꯏ꯫ ꯁꯨꯔꯁꯨ ꯂꯤꯡꯖꯦꯜꯅ ꯏꯜꯂꯛꯂꯤꯕ ꯃꯣꯃꯣꯗ ꯐꯠ ꯆꯥꯔꯒ ꯃꯥꯁꯨ ꯐꯣꯛ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯇꯩꯊꯣꯛꯂꯕ ꯇꯨꯡ ꯆꯤꯀꯟ ꯐ꯭ꯔꯥꯏꯠ ꯑꯗꯨꯗꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯄꯤꯁ ꯑꯃ ꯈꯜꯂꯒ ꯂꯤꯡꯖꯦꯜꯗ ꯏꯜꯂꯛꯏ꯫ ꯅꯨꯄꯤꯗ ꯅꯨꯄꯥꯗꯨꯅ ꯏꯜꯂꯛꯂꯤꯕꯗ ꯆꯥꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯛꯁ ꯎꯞꯇꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛ ꯈꯪꯅ ꯁꯥꯔꯒ ꯃꯃꯥꯏꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯏ꯫ ꯂꯟꯆꯦꯟꯕꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯆꯠꯈꯤꯕ ꯂꯟꯆꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯣ ꯃꯈꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯗ ꯐꯤ ꯑꯀꯪꯕ ꯂꯧꯁꯤꯜꯂ ꯂꯩꯔꯝꯕ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯒꯥꯔꯤ ꯈꯣꯡꯈꯥꯝꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯑꯆꯧꯕ ꯀꯔꯤ ꯈꯨꯊꯧꯅꯣ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣꯕ ꯑꯗꯨꯕꯨ? ꯂꯟꯆꯦꯟꯕ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗ ꯍꯥꯏꯐꯦꯠ ꯃꯦꯠꯂꯒ ꯅꯃꯧ ꯅꯨꯄꯤ ꯀꯔꯥꯏ ꯆꯠꯈꯤ? ꯂꯩꯃ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯀꯣꯏꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯣꯏꯕ ꯄꯪꯆꯠ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯑꯇꯩꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯅ ꯌꯥꯔꯤ ꯆꯠꯍꯟꯈꯤꯗꯧꯕ ꯋꯥꯠꯂꯤ꯫ ꯋꯥ ꯉꯥꯡꯂꯨꯕ ꯌꯥꯔꯔꯣꯏ ꯈꯟꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯗꯅ ꯂꯩꯔꯛꯂꯕꯁꯨ ꯁꯥꯎꯔꯤꯕ ꯑꯁꯥꯎꯕ ꯑꯗꯨꯗ ꯆꯥꯅꯤꯡꯕ ꯀꯩꯁꯨ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯉꯩ ꯅꯨꯄꯤꯗ ꯃꯅꯥꯀꯣꯡꯗ ꯐꯣꯟ ꯊꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯪꯂꯛꯏ꯫ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯉꯁꯤꯒꯤ ꯀꯣꯏꯕ ꯄꯦꯜꯍꯧꯗꯦꯕ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯗ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯐꯝꯃꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯅꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯍꯣꯏ ꯕꯥ ꯃꯊꯪꯗꯗꯤ ꯈꯔ ꯂꯥꯞꯅ ꯆꯠꯁꯤ꯫ ꯐꯝꯂꯝꯕꯗꯩ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯕꯦꯜꯀꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯆꯠꯅ ꯆꯠꯅ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯂꯒ ꯃꯃꯥꯏ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯍꯣꯏ ꯕꯥ ꯑꯩ ꯊꯨꯅ ꯍꯥꯏꯔꯛꯀꯦꯕ ꯗꯗꯥ꯫ ꯗꯗꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯊꯣꯛꯇꯣ ꯌꯥꯝ ꯀꯦꯠꯁꯤꯟꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗꯅꯤ꯫ ꯅꯣꯟꯊꯔ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯛꯂꯒ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯂꯤꯡꯖꯦꯜꯁꯨ ꯀꯩꯁꯨ ꯈꯟꯗ ꯃꯃꯥꯏꯗ ꯂꯩꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯇꯥꯕ ꯉꯝꯗ꯭ꯔꯕꯣ? ꯉꯝꯗ꯭ꯔꯒꯅ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁ ꯃꯅꯨꯡꯗꯅꯦ ꯂꯁꯤꯡ ꯌꯥꯎꯍꯧꯕꯅꯤ ꯅꯅꯥꯗꯣ ꯃꯦꯟꯁꯤꯜꯂꯣ ꯑꯩꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯈꯤꯗꯧ ꯋꯥꯠꯂꯤ꯫